Ngasisu mahausago sana laibak story collection na mayamgidamakta nungairaba wari ama puduna laksari. Wari asigi mamingna Akhatpi Leisabi ani. Wari asibu ibirakpina Echanbi Mangang. Hauzik mayamgi maphamda wari asi khudol tamzari mayam punna daminarasi. Matam amada yamna maya higatpi yamna Akhatpi Leisabi makhoi ani leirami. Makhoi ani gi maming tombi amadi thaba kaurami. Makhoi ani si piklingaidagi hauna tinarakpani. Haujik makhoi Leisabi phari adubu makhoi na khatpa adudi haujik phawba lepte. Makhoi ani si yamna luna tine khatchu khane adubu koidi khatnabaga amuk hekta kauna khini. Aduna amana amada su yengthinaba tharum thamnaba adu leiramde. Ngasisu migi phiroi aduda Leisabi makhoi khara punchilaga thaba amadi tombina sanariba wari adu taraga pulap noi. As adudagi aise halakpada numita thokre aise kire ko adudagi senchat tawraga lai aduga yum yodorena khongse wasu wabagi khongna haiphet amuk tapna chatli aduga sikhura chawbudu lawai itang tangbudu moigi thongadagi mase makhong tapna thanglaga thoglakpani ba Pirol Purit kado amuba ngakta siyali aise hekta pakhatana ima lauraga adum hauthadana cheli. Thabana liriba wari duda makhoi kharadu hauna noi amana amuk mating pangshilai. Khura chawbagi chirai duda khangiba Thabana amuk hairi. Hoi bema is khangradi kaino koktu ngakta ponglang amubaga siyali aduda khangini. Aduganya cheli ne tawridustu amuk tushiliba sendal mariga loina takre tu yengo tu ngasi muk photlaga tonga ini asi hairaga magi sendal adu puthokduna haipet utli sendal do ngarang tatkibagi photliba langdo iphong phongna machu ihing na leiri mayam suphibam kairaba thabagi sendal aduda hena nokhalli makhoina hauna nokpaduda ahal amana makhoida tablapna chairei. Hey, langa dune noibo. Migi phiroi ni nesia. Harau kum hainate. Ya hek langa dana. Mayam nokpadu chap lepi. Ahal adu thokre. Haibaga tawbaga mapadagi pungki makhodu hena hogalai. Mi su kappa lauba haurei. Aduba changde Leisabi singdu. Tombina thabada muk hairei. Aduda khura chawbudi kai hairei. Thabasu Hanadagi makhol khajik piktaraga khumlai. Khurasu ngaihakti gyan tadaba jatni. Aina tushinbaduda kauri. Adudagi isase ni hekta ibima. Mi ni khangakandani. Aina muk yumlomdane. Ni tana changlisi. Ngaihakti mi hunche maphamaranga makhangba nate. Tanja aduda mapada mi kapagi makholadu hena hauna tari. Oh baba. Nachaningo lae baba thangi nachaningo lae baba nachaningo se mukta karo baba oh baba makhoi du ngai hakti tu minalai nupi amana mukap laga hairi moi baba nachanipi na kauri se tajabro nangbo nachanipi na kauri se mukta kumlo oh moi baba nang natatana son ba nachanipi lae moi baba nachanipi na nang makauri se amuk takomlaw ni moi baba khonjala duna hauriba makai isai pungjalgi makhol so hogalai ngaihaktang kapagi khonjala du tabada nungaitaba phaurambagi wani ngaihak leiraga magi wari puthokna duna wari saraga amuk nokre mi yamna tinbagi selso dom tharamgani aduna isai sakli bami sing adusu isai sungloi hekloi shinde tombi amadi thaba atopa lekai gi Leisabi amaga thoklai aduga thongjil mapala duda leptuna isai sakli ba aduda yengi sungloi loiba naidaba aduda chaklam silai tombi sauna hairi sungloi hekloi de isai ni kaina pokloishin bayadra khangde chaklam bana kainom tawri poksi aina oina changshilaka pungse mullo ni ko ngasia Thabasu sakti lamlabani aduna hairi awoiba
Loisu loide tawrisi. Kayang wali no khangde. Aikhoi oina chak inchang khitang khaidoga chak charurasiro. Hoi, lau. Adumaina khitang hana chadradi. Moigi isai sing ngaibadane surga tatlaga sido mali ai. Makhoi anigi waduda atopa leisabi aduna hairi. Pathonglai machade hinoi nisi. Oisu oiroidabada. Bamona khabai oina pijaraksani. Ho khabai charasu inchang piradi yaraba natro. Sur thalaga sidu sharu khabai macha macharubani hena phai. Noyani tawruru. Aidi ngamoi ko. Asi hairaga nupidu chatkri. Mana mayumdagi chak chasilaga lai eduga. Kanadi lawasi. Bamon manak toina chatlusi. Asi hairaga makhoi ani imongda changlaktuna imong adudagi yanchang tengkot ama lauthoi. Sakti yumlonabada khara lairami. Yanchang adu lawba bamon gi manakta ani maglai. Anidu maya ihihi galaga hairi. Egya si shomda karambano yanchang ama hekta hapo chaklami chak hanakita charugi yaragadi nga thongbado adudo oina hapo. Bamonado makhoi anide yenglai aduga hairi. Korea nakhoi nigi yanchang hana hapo haiba. Oi chuluko swaida khabai yashina nakoktu da thomlakani. Tawaide chalo horin mayam pula phamlaga chadawni. As mayam phamlaga su chadoini ado sida hana khitang hapo haiba chak yamna lami. Khitang hana charugi thum morok tu yengi ba. Mahau tangbagi oina khaidoro noina tangdrasu ngasidi aikhoi ani na tangbirage ba. Tombina hairakpani bamon do dum hairi. Phatte haiwani noiba chalo ngayak tang ngai su chalo. Asi loriga pulap chadawini. Noi ani na nga thongba iyam yamna hapige chalo. Haujikti phatte. Thabana muk hairi. Is migi mamangduda aikhoi da nga thongba mayam hapaga aikhoi mina lawba manaba thabaki tawbirano. Horen hapto mayam da adudagi khasiktang khaidoga sida hapo haijabani. Sida kitang hapo oba. Asi hairaga makhutna pairiba tengkot adu pishili. Bamon adusu khonjal kalap hairi. Hoi, Tombi, thaba. Nakhoi ni ngasi. Aigi khabai soina na chani ko. Aina chalo haiba kanchida chalo. Adu maina tawbudo phatte haiba ko. Tombi phat hekta hairi. Adudi bamoni yuthaga chak thongbududi phabra. Khonjal khara kanbaduda bamondo nakyeta haiphet yengi. Kana amatadi leiramdre. Aduga khonjal taptharaga hairi. Hoi, mi thani ni noibo. Tapna ngamu. Aishi halalage hairo noyani na. Adudi sasad hapo. Kitang hapo haibani. Aikhoisu noigi kort phudu mapula piyo haidedana. Phatti wani nupi macha noibo. Adu hairaga bamonado atopana kanda uti sok tongnaba tawkhri. Mana adu maina leiringaida thaba makho thokhandana sangshinki aduga khabai ama pairaga hangdoktuna thamliba nga thongbadu tengkot aduda khara kothoi. Magi matawado bamon aduna mamai onthorakpado ure. Hoi thaba! Thaba khabai du makhada phathanamlaga khara chenthoi. Aduda leisabi ani dunoi. Tombina. Aigya chalage. Aikhoi na tawrise hek haidokpada aigya ni yu thaga chak thongbadu su haidu e khango. Mangthokpa nate da tu kitang khaidokpani chaklamena. Asi hairaga makhoi ani du chatkri. Bamon adu mathanda solhawi. Onthokpa angang ni da. Mangau onthokna su thikre. Asi hairaga masu mathau aduda mamai onchindura laikri. Somdana yenchang adu puraklaga thaba amadi tombi yumlonaba aduda chak thiduna chari. Tanja aduda tombi ki mama sakhi changlei. Haima nakhoi ni de adai duda kadai de gi yenchang no. Bamon dagi laurubani. Noi gi isai ni ne sukloi shuloite. Chaklame aikhoi adugi chari ni. Tombi na hairakpani. Noi ani shimako mi shuloi na lamini. Noi ani na khare henjinbra khangde. Asi hairamaga thokre. Hairam liba wadu manada habiba natte. Chak tudum chaba loishilaga kolik loishili. Makhoi na chak chaba loiba ikoi dana chakluk thari. Makhoi ani na amuk chakluk thari ba adugi manakta changshinduna chak chari. Adubu hana khara charabani na chak chabadu iya yadre. Khara charaga adumak okle. Sak chaba loirakpaga leisabi makhai na chariba mayamdu loishilakpa aduda
Thaba mama leimana kaurakpa haurei. Thaba 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 su mama ne kaubadu taraduna khummi. Ima kai haige nang amukta lau somda yumda aruba thabak ama lehaure. Thaba makhut adu singna hamlaga mama da ingangak na yengduna lai. Aduga hanglei. Kaidawrage ima kai thabak leirage. Yumda ne aruba thabak ama leire lau. Yumda phatlauna amuktang chatlaga ne nang amuk lake su lau. Lau yumda hana amukta chalusi. Asi hairaga Thabagi makhut adu chingduna pukre. Thabagi imung asi laikai asida khara lengi. Thabagi mama lengma asisu achau aram khara pamba nupi mani maram asina mahakna machanupi do lairaba thakhanthaba miga punba pamdi. Adubu machanupi Thabadi mahaki laikhidraba mapa adugi pukche lawi. Mamaga adugi mati khenakre. Thabadi thoini hena lairaba inakhunba ama mukthirude. Adumakna ngasi phauba Tombiga nungsi chanana pullibani. Matam asuk sangna pulakpa asida laimana achau macha phana yamna khairabasu Thabadi nongmata aduba mawakal amata khalluba leite. Yum yaubaga Thabana mamada hanglei. Ima kai thabakno yamna lure haiba. Mana hairiba adudi khumdana laimana ngangba haurei. Aina nan chakkino haiba natro. Ha ngarang na adagi natro. Aina nangonda chatpa yaro haikrido. Nang asigumba si kayamuk yamna chutningi. Nang bu chaba thakpa phangdaba miro. Mamagi wangang aduda Thaba hainatraduna hairei. Kari wangang sangang noima. Adumaina mama kanana machada ngangnagi. Aina chatluriba thabak asibu phattaba thabaklo. Yu thakpa thobasi mangairene. Migi mapot huraluba nati. Thobu aduna lau haibagi chatlubani. Nang yamna chutningbra. Ha nang yamna chutningbro. Yamna chutningladine. Chatpa phangdanaba na khong adu thudeklaga thamsani. Adu oiradi chatpa yararoidana. Aina khong teklaga imana nungaine hairadi thudi one. Kaidawrudoino. Asai phawba chatpasu chatpa yaro haiba. Lekai gi thodok ama thoasu chatpa yaro haiba. Adumaina som thingdu oiradi khongse thudekpiro. Adu oiradi chatpa yadrabanina chatredana. Imagi ningbasu thongni. Jagat ki aina hainataba khonda mayamdusu amata tararoi aidi. Hai khonda athiba mayam se taningdrabadi nangdi karigi lam helaga chatlurino. Sibu lam henbagi chatpa kaubra. Aina chatlido kayam kaiba thabakno. Mi thobuna sodok phasana lao hairidudi. Sida sauriba imasini. Aina khwaidagi ngaklisina. Thobuna haigera mina haigera. Laina haigera. Aina chatpa yaroi haidi chatloidaba. Khanglabra. Nangse aigi icha. Hoine chomini. Imagi icha oina poklambase. Ai laibak phai haidoira. Phatte haidoira gyan mangi. Kaishu laitaba maram sigi oire. Mi mayamgi mamangduda. Aise khudang chinglaga puraise. Miyamduna kai khalamgani. Ima aise hojikse angang macha natrabani. Imana dumaina sumigi mamangda tawbudo. Aisu ikaiba phawi. Nachingi yamna khumgano angangna. Magi sakhigi macha nupi aduga tinarubadagi manglabani nangsi khanglabra manglaba. Phani yamna pharamba ichani. Mama aina ba hairadi adum yabani. Aduna hojikna kaidawrage. Aina wama haibi yadi. Aigi sintaksida khumdoigi adum hotnaredana. Yari ima, thaina imana hairamba yabaduna imagi jaiki bagi yaba. Aduga ima, aikhoi ni mari yetnaraga migi macha paksilakpada thorkano. Tombiga kari mari leinagi sida. Leinai, yamna leinai. Maga tinabay natro. Nang ngasi waga mayama mangangba hairibase. Yari taningdre, oidoba wa khara ngangwima. Aise, hanagi ladu bizaraga thiemba yaba thabada oidrabani. Haujikte aisu wakal khazigdi khanba ngamme. Is. Wakal yamna tabagi mawongni ne. Ha, wakal yamna tabagi mawongne ba. Ima, nangbu wakal du phana kita khallu kaidoge. Phana khalladi pumnamak phaba ngakdani. Aigidi phana khanba yade ni he. Aina hek phadoknubada nangsi. Laina hekta mangdoiba khanglabra. Nangdi angangi. Aina pokliba. Nangsi aina pokliba. Khullai kai gi mising asigi mabuk jelse. Aina loina khanglaba. Nangdi angangina sigumbase karisu khangloi. Aduda aina haiba wase nang tagadaba. Khullai kai gi mina ikhoida chik hairakpro. Asukoina imai cha leireibasida mateng adu panglakpa natro. Moina ikhoi kari phatanaba tawrage. Yam tawi. Ikhoi phatanaba thabak yamna tawi. Makhoina ikhoisi kalaiba khanglabra kalaiba. Nangne adum adoida nganglaga lehawro. Ai chatlage.
ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯇꯥꯔꯝꯗꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯃꯐꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯁꯣꯜꯍꯧꯔꯤ꯫ ꯍꯩꯕꯦꯝꯃ, ꯊꯕꯥ! ꯊꯕꯥ! ꯇꯥꯗꯦꯅꯤ ꯃꯁꯤ, ꯐꯩ ꯅꯪ, ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯌꯦꯡꯉꯣ ꯅꯪ꯫ ꯃꯈꯣꯟ ꯑꯗꯨ ꯈꯖꯤꯛ ꯇꯞꯊꯗꯨꯅ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯃꯥꯒꯤ ꯇꯣꯝꯕꯤ ꯍꯩꯕꯤ ꯑꯉꯥꯡ ꯑꯗꯨꯒ ꯇꯤꯟꯅꯕꯗꯒꯤꯅꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯕꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯪ ꯌꯦꯡꯉꯨꯗꯅ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈ꯭ꯔꯤ꯫ ꯁꯣꯝꯗ ꯊꯕꯥꯗꯣ ꯁꯥꯎꯔꯪꯅꯅ ꯂꯥꯛꯏ, ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯤꯕ ꯇꯣꯝꯕꯤꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ? ꯑꯃꯨꯛ ꯁꯨꯛꯇꯣꯛꯂꯒ ꯂꯥꯛꯏꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯁ, ꯊꯕꯥ, ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯊꯕꯥ ꯇꯣꯝꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯏꯁꯤꯡ ꯆꯣꯠꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯝꯃꯤ, ꯍꯥꯏꯐꯦꯠ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯥꯅ ꯐꯨꯖꯤꯟꯕꯁꯤꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯎꯔꯨꯝꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯄꯣꯊꯥꯔꯒ ꯂꯩꯔꯣ, ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯇꯣꯝꯕꯤꯗꯣ ꯍꯧꯒꯠꯂꯛꯏ꯫ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯐꯥꯎꯕ ꯇꯨꯁꯤꯟꯒꯦ ꯇꯧꯏ꯫ ꯊꯕꯥꯅ ꯉꯥꯛꯂꯒ ꯍꯥꯏꯔꯛꯏ, ꯇꯞꯅ ꯇꯧꯅꯦ ꯅꯪꯕꯣ꯫ ꯌꯥꯔꯅꯤ, ꯑꯩ ꯇꯞꯅ ꯆꯠꯂꯒꯦ꯫ ꯌꯥꯔꯗ꯭ꯔꯣ ꯑꯁꯦꯡꯕꯒꯤ? ꯌꯥꯔꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯆꯠꯈ꯭ꯔꯤ꯫ ꯊꯕꯥꯁꯨ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯊꯕꯥ ꯇꯨꯡ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯇꯨꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯆꯦꯇꯣꯝꯕꯤꯁꯦ ꯋꯥꯟꯊꯈ꯭ꯔꯦ꯫ ꯊꯕꯥ ꯊꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯇꯣꯝꯕꯤꯗꯨ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯣꯝꯕꯤꯕꯨ ꯀꯣꯟꯈꯠꯂꯤ꯫ ꯑꯇꯣꯞꯄ ꯃꯤ ꯈꯔꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯃꯅ ꯁꯈꯤ ꯀꯧꯕ ꯆꯦꯟꯈ꯭ꯔꯤ꯫ ꯊꯕꯥ ꯇꯣꯝꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯏꯁꯤꯡꯒꯤꯗ ꯄꯨꯕꯤꯔꯛꯑꯣ ꯀꯅꯥꯅꯣꯝꯇ꯫ ꯅꯨꯄꯤ ꯑꯃꯅ ꯊꯨꯅ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯄꯨꯔꯛꯏ꯫ ꯏꯁꯤꯡ ꯑꯗꯨ ꯇꯣꯝꯕꯤꯒꯤ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯂꯥꯛꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯈꯤ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯣꯝꯕꯤ, ꯊꯕꯥ, ꯁꯤ ꯎꯔꯨꯝꯗ ꯑꯃꯨꯛꯇ ꯊꯥꯡꯖꯤꯟꯅꯕ ꯇꯧꯁꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯕꯤꯕꯨ ꯎꯔꯨꯝꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯄꯨꯁꯤꯜꯂꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯇꯣꯝꯕꯤꯗꯨ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯨꯗꯤ ꯋꯥꯕꯅ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕꯤ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ꯭ꯔꯣ? ꯇꯣꯝꯕꯤ ꯋꯥ ꯑꯃꯇ ꯈꯨꯝꯂꯛꯇꯦ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯈꯪꯂꯤ꯫ ꯃꯌꯥꯝ, ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯄꯨꯁꯤꯟꯁꯤ꯫ ꯇꯣꯝꯕꯤꯗꯨ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯤꯞꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯇꯣꯝꯕꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯊꯕꯥꯁꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯂꯥꯡ ꯂꯥꯡꯂꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯤ꯫ ꯅꯨꯡꯁꯥ ꯍꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤꯗꯨ ꯃꯃꯥꯅ ꯍꯧꯗꯣꯛꯇꯨꯅ ꯌꯨꯝꯗ ꯂꯥꯛꯏ꯫ ꯊꯕꯥꯁꯨ ꯇꯣꯝꯕꯤꯗꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯒ ꯊꯕꯥꯅ ꯍꯥꯏꯔꯛꯏ, ꯐꯖꯅ ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ, ꯍꯌꯦꯡ ꯉꯟꯇꯥ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯦꯕ꯫ ꯇꯣꯝꯕꯤ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯈꯛꯇ ꯀꯨꯞꯄꯤ꯫ ꯊꯕꯥ ꯁꯈꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯂꯩꯃ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯇꯣꯝꯕꯤꯗꯣ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯊꯕꯥ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯆꯠꯂꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ, ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯂꯤ, ꯂꯩꯅꯥ ꯇꯤꯟꯅꯥ ꯑꯔꯨꯕ ꯑꯃ ꯅꯥꯔꯝꯃꯗꯤ ꯂꯧꯅꯔꯛꯇꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯗꯨꯕꯣ? ꯆꯨꯝꯅ ꯃꯁꯥ ꯁꯣꯟꯕꯒꯤ ꯅꯥꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯩ, ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯒ ꯍꯧꯒꯠꯄ ꯉꯝꯗꯕ ꯅꯥꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯂꯩꯅꯥ ꯑꯣꯏꯔꯝꯃꯣꯏ, ꯁꯤꯕ ꯐꯥꯎꯕ ꯌꯥꯔꯤꯅꯤꯅꯦ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯅꯥ ꯂꯧꯔꯒ ꯐꯔꯦ, ꯑꯩꯁꯨ ꯍꯦꯛ ꯁꯤꯈꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯟꯊꯔꯒ ꯍꯦꯛꯇ ꯑꯔꯨꯕ ꯂꯩꯅꯥ ꯑꯣꯏꯕꯁꯤ ꯃꯉꯥꯏ, ꯋꯥꯟꯊꯔꯒ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ ꯂꯩꯅꯥ ꯅꯥꯔꯅꯤꯌꯦ꯫ ꯃꯤꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯣꯏꯅꯣ ꯏꯃꯥꯒꯤ ꯋꯥꯗꯨꯕꯣ? ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ, ꯂꯥꯟꯅ ꯈꯜꯂꯒ ꯇꯤꯟꯅꯗꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ, ꯈꯪꯕ꯭ꯔꯥ? ꯀꯔꯤꯒꯤ ꯇꯤꯟꯅꯔꯣꯏꯗꯣꯏꯕ? ꯃꯈꯣꯏ ꯃꯃꯥꯗꯨꯗꯤ ꯏꯃꯥꯒꯤ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯗꯤꯌꯦ, ꯑꯩꯗꯤ ꯑꯗꯨꯝ ꯇꯤꯟꯅꯅꯤ꯫ ꯕꯦꯃꯥ, ꯅꯄꯨꯟꯁꯤꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯍꯥꯏꯕꯤꯕꯅꯤꯅꯦꯍꯦ꯫ ꯍꯣ, ꯂꯣꯏꯒꯦꯁꯨ ꯂꯣꯏꯖꯁꯅꯣ, ꯁꯤꯒꯦꯁꯨ ꯁꯤꯔꯁꯅꯨ, ꯑꯃꯨꯛꯇꯪ ꯄꯣꯛꯄꯅꯤ꯫ ꯁꯤꯗꯣꯏ ꯂꯩꯔꯕ ꯑꯁꯤꯕꯨ ꯏꯁꯥꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯗꯣ ꯇꯧꯔꯒ ꯁꯤꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯎꯅꯦ, ꯂꯩꯅꯥ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤꯅꯦ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ꯫ ꯂꯩꯅꯥꯗꯣ ꯂꯧꯅꯔꯛꯀꯅꯤꯅꯦ, ꯏꯆꯥ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯪꯕꯨ ꯃꯥꯏꯕꯤꯔꯣ ꯏꯃꯥ? ꯃꯥꯏꯕꯤꯅ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ ꯂꯥꯏꯑꯣꯡꯗꯣ ꯏꯃꯥꯅ ꯈꯪꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯃꯥꯏꯕꯤꯅ ꯈꯪꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯂꯨꯔꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯈꯪꯕ ꯋꯥꯠꯄꯒꯤ ꯑꯣꯏꯔꯝꯂꯗꯤ ꯏꯃꯥ,
ꯋꯥꯈꯜꯁꯤ ꯆꯨꯝꯅ ꯈꯜꯂꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤ ꯋꯥꯈꯜ ꯈꯤꯇꯪ ꯆꯥꯎꯊꯣꯛꯑꯒ ꯍꯤꯡꯕ ꯇꯝꯃꯨ ꯏꯁ ꯑꯩꯉꯣꯟꯗ ꯇꯥꯛꯏꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯍꯥ ꯍꯦ ꯅꯁꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯎ ꯑꯔꯦꯝꯕꯗ ꯂꯩꯅꯥ ꯂꯧꯅꯔꯒ ꯁꯤꯖꯁꯅꯤ ꯅꯪ ꯍꯣ ꯁꯤꯒꯦꯁꯨ ꯁꯤꯔꯁꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯨꯃꯥꯏꯅ ꯏꯃꯥ ꯁꯈꯤꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦ ꯆꯥꯛꯁꯦ ꯅꯪꯅ ꯊꯟꯗ ꯆꯥꯍꯧꯔꯣ ꯑꯩ ꯅꯨꯡꯊꯤꯜꯗ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯛꯑꯦ ꯍꯩ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯔꯤꯕ ꯋꯥꯒꯗꯨ ꯇꯥꯗꯦ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯃ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯏ ꯍꯩ ꯅꯪ ꯍꯌꯦꯡ ꯃꯈꯩ ꯂꯩꯅꯥ ꯆꯤꯟꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯁꯨꯛꯊꯤꯡ ꯊꯤꯡꯂꯣꯏꯗꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯆꯦꯟꯈꯤꯁꯅꯤ ꯂꯩꯃ ꯃꯊꯕꯥꯛ ꯑꯗꯨ ꯐꯨꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥꯏꯄꯦꯝꯃ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤꯒꯤ ꯂꯩꯅꯥ ꯄꯛꯄꯤ ꯑꯉꯥꯡꯗꯣ ꯃꯥꯅ ꯏꯆꯥꯁꯤ ꯃꯥꯡꯍꯜꯂꯕꯅꯦ ꯃꯃꯥ ꯑꯗꯨꯁꯨꯅꯦ ꯃꯆꯥꯅꯨꯄꯤꯁꯤ ꯇꯤꯟꯅꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯕ ꯃꯌꯥꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯞꯁꯤꯟꯅꯤꯡꯕꯅꯣ ꯈꯪꯗꯦꯅꯦ ꯊꯕ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ ꯋꯥꯗꯨ ꯇꯥꯔꯒ ꯃꯊꯟꯇ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯗꯤ ꯃꯍꯥꯛ ꯉꯥꯡꯂꯨꯗ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯁꯨ ꯂꯩꯃꯁꯨ ꯆꯠꯀꯅꯨ ꯍꯥꯏ ꯊꯕꯥꯗꯨ ꯐꯠꯂꯥꯎꯅ ꯍꯦꯛꯇ ꯂꯤꯊꯣꯔꯛꯏ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩ ꯑꯃꯥꯏꯕꯤ ꯌꯦꯡꯕ ꯑꯗꯨꯁꯨ ꯍꯤꯗꯥꯛꯇꯤ ꯊꯥꯔꯝꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯣ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯏ ꯆꯞ ꯃꯥꯟꯅꯩ ꯇꯣꯝꯕꯤꯒꯤꯁꯨ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯇꯣꯝꯕꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯊꯕꯥ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯕꯅ ꯃꯁꯥꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕꯒꯨꯝ ꯈꯜꯂꯤ ꯆꯥꯛꯁꯨ ꯊꯕꯥꯅ ꯉꯝꯗꯨꯅ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯥꯏ ꯁꯣꯝꯗꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯃꯄꯥꯝꯗ ꯊꯝꯈꯤꯅꯕ ꯃꯥꯒꯤ ꯃꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯕꯥ ꯍꯜꯂꯛꯏ ꯃꯃꯥꯅ ꯍꯌꯦꯡ ꯑꯁꯤ ꯃꯥꯒꯤ ꯃꯄꯥꯝꯗ ꯄꯨꯟꯅ ꯆꯠꯅꯕ ꯋꯥꯐꯝ ꯍꯧꯗꯣꯛꯂꯝꯃꯤ ꯍꯌꯦꯡꯗꯤ ꯏꯕꯥꯅꯤꯅꯦ ꯅꯕꯣꯛꯈꯣꯏꯗ ꯆꯠꯄ ꯇꯥꯔꯦ ꯅꯪ ꯃꯥꯃꯁꯨ ꯅꯪ ꯂꯥꯛꯎ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯏ ꯍꯌꯦꯡ ꯑꯁꯤꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯊꯕꯥ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪ ꯌꯥꯎꯗꯕ ꯌꯥꯔꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯒꯗ꯭ꯔꯣ ꯅꯪ ꯃꯥꯃꯒ ꯅꯕꯣꯛꯀꯅ ꯅꯪ ꯄꯨꯔꯛꯎ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯩ ꯆꯠꯅꯤꯡꯗꯤꯌꯦ ꯆꯠꯅꯤꯡꯗꯕ ꯍꯥꯏꯕꯕు ꯀꯔꯤꯅꯣ ꯍꯌꯦꯡ ꯉꯁꯤꯈꯛ ꯆꯠꯄꯗ ꯅꯪ ꯁꯤꯒꯗ꯭ꯔꯕ ꯊꯕꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯌꯥꯕ ꯄꯣꯠꯇꯣ ꯁꯤꯕ ꯑꯃꯨꯛ ꯄꯟꯗ꯭ꯔꯗꯤ ꯌꯥꯗꯕꯗꯧꯅ ꯁꯤꯕ ꯄꯟꯃꯟꯗꯅ ꯊꯨꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯕ ꯃꯃꯥꯒ ꯄꯨꯟꯅ ꯃꯃꯥꯒꯤ ꯃꯄꯥꯝ ꯇꯝꯅ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯇꯣꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯃꯃꯥꯅ ꯃꯇꯝ ꯐꯪꯍꯟꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯍꯦꯛ ꯌꯧꯕꯒ ꯊꯕ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯀꯧꯁꯤꯜꯂꯛꯏ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯅꯗꯤ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ ꯊꯕ ꯑꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤ ꯊꯕꯥꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯣꯏꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯊꯦꯡꯉꯅꯤꯌꯦ ꯊꯦꯡꯉꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯗꯧꯅꯤ ꯀꯥ ꯍꯦꯟꯅ ꯇꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨ ꯐꯥꯎꯕ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯊꯕꯥꯒ ꯃꯥꯒꯤ ꯃꯅꯦꯒ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯤ ꯃꯃꯥ ꯂꯩꯕ ꯁꯨꯡꯎ ꯎꯔꯛꯇꯕꯗꯨꯗ ꯊꯕꯥꯅ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯑꯕꯣꯛ ꯑꯩꯈꯣꯏ ꯃꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯌꯣ ꯅꯨꯃꯤꯠ ꯇꯥꯔꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯃꯕꯣꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯩꯃꯥ ꯅꯪ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯅꯃꯥꯗꯤ ꯆꯠꯈ꯭ꯔꯦꯅꯦ ꯑꯩꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯅꯪ ꯁꯤꯗ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯅꯪꯉꯣꯟꯗ ꯅꯃꯥꯅ ꯆꯠꯂꯒꯦ ꯐꯥꯎꯕ ꯍꯥꯏꯔꯝꯗ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯊꯕꯥ ꯊꯥꯖꯗꯦ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯌꯥꯔꯦ ꯐꯥꯒꯤꯒ ꯃꯇꯥꯡ ꯆꯥꯗꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯦ ꯇꯨ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯍꯩꯃꯥ ꯅꯃꯥꯗꯣ ꯆꯠꯈ꯭ꯔꯦ ꯋꯥꯅꯦ ꯏꯁꯨ ꯊꯣꯏꯕꯤ ꯅꯪꯕꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ꯭ꯔꯣ ꯑꯕꯣꯛ ꯍꯩꯃꯥ ꯑꯁꯦꯡꯕꯅꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯔꯝꯗꯤꯌꯦ ꯀꯔꯝ ꯀꯥꯟꯗ ꯆꯠꯈ꯭ꯔꯤꯅꯣ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯆꯠꯈꯤꯕ ꯏꯁꯨꯁꯤꯗꯤ ꯁꯤꯗ ꯅꯣꯡꯃ ꯅꯤꯅꯤ ꯍꯦꯛ ꯂꯩꯊꯣꯛꯎ ꯀꯩꯒꯤꯅꯣ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯋꯦ ꯃꯥꯃꯗ ꯊꯤꯟꯕꯤꯌꯣ ꯍꯥꯏꯌꯣ ꯀꯔꯤ ꯊꯕꯛꯅꯣ ꯏꯁꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯣ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯂꯨꯏ ꯍꯥꯏꯕ ꯑꯕꯣꯛ ꯅꯃꯥꯅꯗꯤ ꯑꯩꯅ ꯁꯤꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯂꯩꯍꯜꯂꯨ ꯍꯥꯏꯅ ꯃꯥꯅ ꯈꯪꯗꯕ ꯊꯕꯛꯅꯤ ꯑꯩ ꯆꯠꯂꯒꯦ ꯃꯥꯃꯥ ꯑꯝꯇ ꯊꯤꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯥꯃꯗ ꯃꯈꯣꯜ ꯈꯖꯤꯛ ꯍꯧꯒꯠꯇꯨꯅ ꯀꯧꯏ ꯃꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯉꯁꯤ ꯑꯁꯤꯗꯤ ꯂꯩꯔꯣ ꯍꯌꯦꯡꯁꯦ ꯅꯪ ꯃꯥꯃꯅ ꯊꯤꯟꯖꯔꯅꯤ
ꯅꯪꯒꯤ ꯊꯕꯛꯇꯣ ꯍꯌꯦꯡ ꯇꯧꯔꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ. ꯁꯤꯗ ꯍꯦꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯁꯨ ꯁꯤꯗꯤ. ꯍꯌꯦꯡꯁꯦ ꯅꯪ ꯃꯥꯝ ꯍꯦꯛ ꯊꯤꯜꯍꯜꯂꯒ ꯂꯣꯏꯔꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯅꯦꯒꯤ ꯃꯅꯥꯛꯇ. ꯍꯣꯏ. ꯊꯕꯥ ꯎꯄꯥꯏ ꯂꯩꯇ ꯌꯥꯝꯅ ꯇꯟꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯃꯅꯦꯅ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯊꯕꯥ, ꯀꯩꯗꯧꯔꯦ? ꯑꯃꯨꯛ ꯂꯣꯏꯅ ꯁꯨꯛꯂꯛꯏꯕꯗꯨꯅ? ꯑꯩꯈꯣꯏ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ. ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯑꯇꯣꯞꯄꯗ ꯊꯅꯝꯕꯁꯨ ꯅꯠꯇꯕꯗꯨꯕꯨ. ꯅꯦꯅꯦ, ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦ. ꯊꯕꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯃꯅꯦꯅ ꯑꯃꯨꯛ ꯍꯪꯂꯛꯏ. ꯍꯩꯃꯥ, ꯍꯨꯟꯗꯣꯛꯑꯝꯕꯒꯤꯔꯣ ꯅꯪꯅ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ? ꯅꯕꯣꯛꯅ ꯁꯤꯗ ꯅꯪꯁꯦ ꯂꯩꯍꯟꯒꯦ ꯍꯥꯏꯕꯗꯨꯗ ꯊꯅꯝꯕ ꯑꯣꯏꯔꯝꯅꯤꯌꯦ. ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯨꯗ ꯊꯦꯡꯗꯅ ꯍꯥꯏꯔꯝꯕ ꯀꯥꯎꯕ ꯑꯣꯏꯔꯝꯅꯤꯗ. ꯑꯗꯨꯒꯤ ꯅꯠꯇꯦ. ꯃꯥꯅ ꯍꯥꯏꯒꯦ ꯍꯥꯏꯔꯗꯤ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯁꯨ ꯌꯥꯏ. ꯑꯇꯣꯞꯄ ꯃꯔꯝ ꯂꯩ. ꯀꯔꯤ ꯃꯔꯝꯅꯣ ꯍꯥꯏꯔꯤꯁꯦ? ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯎ ꯀꯩꯅꯣ. ꯊꯕꯥ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ. ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯔꯤ. ꯑꯗꯨꯕꯨ ꯊꯕꯥ ꯆꯥꯛ ꯑꯗꯨ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯂꯩꯃꯒꯤ ꯃꯕꯨꯡꯅ ꯊꯕꯥꯁꯤꯗ ꯂꯩꯍꯟꯒꯦ ꯍꯥꯏꯕꯈꯛ ꯍꯥꯏꯔꯛꯄꯅꯤ. ꯑꯉꯥꯡ ꯑꯁꯤꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯈꯪꯗꯦ. ꯃꯕꯣꯛꯁꯨ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯁꯨꯊꯣꯏꯕꯤꯌꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯃꯪꯂꯒ ꯂꯩꯔꯤꯕ ꯑꯗꯨꯕꯣ? ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯩꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯕꯣꯛ. ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯆꯥꯁꯤꯜꯂꯣꯗꯅ. ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ? ꯌꯦꯟꯁꯥꯡꯒ ꯍꯥꯎꯇ꯭ꯔꯕ꯭ꯔꯅꯦ? ꯑꯩ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ. ꯌꯦꯟꯁꯥꯡꯗꯤ ꯌꯥꯝꯅ ꯍꯥꯎꯏ. ꯊꯕꯥꯒꯤ ꯃꯥꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ. ꯊꯕꯥ, ꯅꯃꯥꯅ ꯀꯩꯀꯩ ꯍꯥꯏꯒꯦꯅꯦ? ꯅꯃꯥꯅ ꯅꯪ ꯍꯥꯟꯅ ꯁꯤꯗ ꯂꯩꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯕ꯭ꯔꯣ? ꯅꯪ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯃꯥꯅꯗꯤ ꯉꯔꯥꯡꯗꯒꯤ ꯅꯪ ꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏꯅꯦ. ꯅꯪꯗꯤ ꯈꯪꯗꯕ꯭ꯔꯣ? ꯊꯕꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯃꯥꯅ ꯆꯨꯝꯅ ꯑꯕꯣꯛꯀ ꯃꯥꯃꯒꯅ ꯀꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯍꯌꯦꯡ ꯉꯟꯇ ꯅꯪꯒꯤ ꯃꯥꯃꯅ ꯊꯤꯟꯕꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯥꯃ, ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝꯅ ꯐꯠꯇꯦ. ꯍꯩ, ꯅꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯐꯠꯇꯦꯀꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯑꯗꯨꯏ ꯅꯠꯇꯦ, ꯑꯩꯅ ꯇꯤꯟꯅꯅꯤꯡꯕ ꯏꯃꯥꯟꯅꯕꯤ ꯄꯨꯟꯕꯁꯨ ꯁꯥꯎꯏ. ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯇ ꯄꯨꯟꯒꯅꯨ ꯍꯥꯏ. ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒꯤ ꯌꯥꯎꯔꯁꯨ ꯃꯥꯅ ꯍꯦꯛꯇ ꯀꯧꯕ ꯂꯥꯛꯏ. ꯑꯗꯨꯒ ꯏꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯈꯠꯅꯩ. ꯊꯕꯥ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ. ꯊꯕꯥ ꯋꯥꯔꯤ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ. ꯇꯣꯝꯕꯤꯒꯤ ꯋꯥ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯃꯈꯣꯏꯁꯨ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯊꯕꯥꯗꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯅ ꯀꯞꯄꯤ. ꯃꯥꯒꯤ ꯃꯥꯃꯅ ꯊꯕꯥꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯍꯌꯦꯡ ꯑꯌꯨꯛꯅꯦ. ꯏꯕꯥꯅꯤ ꯉꯟꯇꯥ ꯆꯠꯂꯨꯁꯤ. ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯥꯗꯨꯁꯨ ꯑꯩ ꯍꯥꯏꯒꯦ. ꯍꯦ, ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯟꯕ, ꯏꯃꯥꯟꯅꯕꯤ ꯄꯨꯟꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯏꯆꯥꯒꯤ ꯋꯥꯈꯜꯗꯨ ꯆꯨꯝꯃꯤꯅꯤꯅꯦ. ꯑꯩ ꯉꯥꯡꯒꯦ. ꯆꯥꯔꯣ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯔꯣ. ꯃꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯅꯪ ꯃꯥꯃꯅ ꯍꯌꯦꯡ ꯉꯥꯡꯖꯔꯅꯤ. ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯆꯥꯔꯣ. ꯃꯕꯣꯛꯅꯁꯨ ꯌꯦꯟꯁꯥꯡꯗꯨ ꯀꯣꯊꯕꯤꯔꯛꯑꯒ ꯍꯥꯏꯔꯛꯏ. ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯅ ꯋꯥꯗꯣ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯗꯤ ꯐꯔꯣꯏꯗ꯭ꯔꯗꯣ? ꯅꯪꯅ ꯁꯨꯝ ꯀꯩꯁꯨ ꯍꯥꯏꯗꯕꯤ ꯎꯪꯂꯒ ꯂꯩꯔꯤ. ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤ? ꯍꯌꯦꯡ ꯉꯟꯇꯥꯅ ꯅꯪ ꯃꯥꯃꯒ ꯆꯠꯂꯨ. ꯆꯥꯔꯣ. ꯑꯗꯨ ꯈꯛꯇꯗ ꯊꯕꯥꯗꯨ ꯆꯥꯛ ꯆꯥꯈ꯭ꯔꯤ. ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯊꯕꯥꯁꯨ ꯇꯨꯝꯈ꯭ꯔꯤ. ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯊꯕꯥ ꯂꯥꯛꯇꯕꯗꯨꯗ ꯍꯥꯟꯅꯒꯤ ꯂꯩꯃꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ. ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ. ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯊꯕꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯃꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ. ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯗ ꯂꯩꯃ ꯑꯗꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ. ꯂꯩꯃꯅ ꯃꯈꯣꯏ ꯎꯕꯗ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯀꯔꯤꯅꯣ ꯇꯥꯆꯧ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯉꯥꯡ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏꯕꯁꯤꯕꯣ? ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯥꯗ ꯂꯩꯍꯜꯂꯣ ꯍꯥꯏꯔꯒ? ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯇꯥꯔꯝꯗ ꯊꯨꯅ ꯆꯦꯟꯗꯨꯅ ꯊꯕꯥꯗꯤ ꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ. ꯊꯕꯥ ꯊꯣꯡꯒꯥꯟꯗꯒꯤ ꯆꯦꯜꯂꯛꯄꯗꯨ ꯁꯈꯤꯅꯁꯨ ꯎꯔꯤ. ꯊꯕꯥ, ꯇꯞꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯆꯦꯜꯂꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ. ꯇꯣꯝꯕꯤ ꯊꯕꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ. ꯊꯕꯥꯁꯨ ꯆꯪꯂꯛꯇꯨꯅ ꯇꯣꯝꯕꯤꯒꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯔꯒ ꯁꯣꯔ ꯑꯁꯥꯡꯕꯤ ꯍꯣꯟꯗꯨꯅ ꯂꯩ. ꯇꯣꯝꯕꯤꯅ ꯏꯁꯣꯟ ꯁꯣꯟꯈꯩ ꯍꯥꯏꯔꯛꯏ. ꯆꯦꯜꯂꯛꯏ ꯀꯩꯒꯤꯅꯣ? ꯅꯪ ꯆꯥꯛ ꯆꯥꯔꯝꯃꯣꯏ ꯈꯪꯗꯅ ꯆꯦꯜꯂꯛꯏꯅꯤ ꯏꯕꯦꯝꯃ. ꯅꯪ ꯉꯔꯥꯡ ꯀꯥꯏ ꯆꯠꯂꯨꯒꯦ?
ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯏ ꯑꯗꯨꯗ ꯑꯕꯣꯝꯅ ꯑꯍꯤꯡ ꯑꯃ ꯂꯩꯊꯣꯛꯈ꯭ꯔ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯠꯈ꯭ꯔꯕ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯕ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯑꯩ ꯇꯥꯛꯂꯝꯗꯕꯤ ꯃꯥꯅ ꯂꯣꯟꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯕ ꯑꯌꯨꯛ ꯉꯟꯇꯥ ꯃꯥꯃꯒ ꯑꯩꯒ ꯂꯥꯛꯏꯅꯤ ꯇꯣꯝꯕꯤ ꯋꯥ ꯉꯥꯡꯂꯛꯇꯦ ꯊꯕꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯁꯨ ꯆꯥꯔꯝꯃꯔꯣꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯁꯈꯤ ꯇꯣꯝꯕꯤꯗꯣ ꯊꯕꯥꯒꯤ ꯈꯨꯀꯧ ꯑꯗꯨꯗ ꯅꯣꯛꯂꯛꯏ ꯊꯕꯥꯁꯨ ꯇꯣꯝꯕꯤꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯃꯄꯥꯗ ꯁꯈꯤ ꯀꯧꯔꯒ ꯆꯥꯅꯕ ꯈꯔ ꯁꯦꯝꯅꯕ ꯇꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯃ ꯃꯕꯨꯡꯒ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯤ ꯑꯩꯅ ꯑꯉꯥꯡꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯀꯩꯒꯤꯅꯣ ꯄ꯭ꯔꯞ ꯍꯦꯛꯇ ꯊꯤꯜꯂꯛꯏꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯇꯥꯆꯧ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯡꯂꯅꯤ ꯅꯠꯇꯦ ꯆꯦꯡꯒ ꯄꯥꯝꯃꯨꯕꯒꯤꯔꯣ ꯏꯆꯥꯅꯨꯄꯤꯁꯦ ꯁꯠ ꯊꯤꯜꯂꯛꯏꯕ ꯑꯁꯦ ꯂꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯆꯨꯞꯄ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕꯅꯤꯅꯦ ꯑꯉꯥꯡꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅꯕꯨ ꯍꯦꯛꯇ ꯊꯤꯜꯂꯛꯏꯕ ꯑꯁꯤꯕꯨ ꯏꯃꯥꯒ ꯇꯥꯆꯧꯒꯕꯨ ꯑꯩꯈꯣꯏ ꯊꯕꯥꯅ ꯂꯣꯏꯅ ꯉꯝꯕ꯭ꯔꯣ ꯇꯥꯆꯧꯅ ꯈꯪꯉꯨꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯀꯜꯂꯛꯄ ꯃꯤ ꯌꯥꯝꯅ ꯂꯩꯌꯦ ꯃꯕꯨꯡ ꯑꯗꯨ ꯈꯟꯖꯜꯂꯨꯔꯞꯅ ꯍꯥꯏꯔꯛꯏ ꯂꯩꯃ ꯑꯩ ꯈꯪꯉꯤ ꯅꯈꯣꯏꯒꯤ ꯈꯨꯟꯁꯤ ꯀꯔꯝꯕ ꯈꯨꯟꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅꯕꯨ ꯅꯃꯥꯅ ꯆꯥꯛꯈꯛ ꯊꯥꯗꯣꯛꯄꯗ ꯑꯩꯅ ꯀꯤꯕ ꯂꯩꯇꯅ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤꯅꯤ ꯅꯪꯒꯤ ꯈꯨꯟ ꯑꯁꯤꯅ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯅꯈꯣꯏꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯈꯛ ꯊꯅꯝꯂꯣꯏ ꯇꯥꯆꯧ ꯋꯥ ꯍꯥꯏꯒꯦ ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯃꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯂꯩꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯌꯥꯗꯕꯅꯤꯅꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝ ꯌꯦꯛꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯔꯤꯁꯦ ꯈꯪꯂꯕ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯅꯃꯥꯅ ꯆꯥꯛꯈꯛ ꯂꯩꯕꯅꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯒꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯦꯡꯗꯦ ꯅꯪꯒꯤ ꯑꯃꯗꯤ ꯏꯆꯥ ꯊꯕꯥꯒꯤ ꯐꯠꯇꯅꯕ ꯑꯃꯠꯇ ꯇꯧꯗꯦ ꯌꯦꯡꯉꯣ ꯅꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯉꯁꯤ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡ ꯐꯥꯎꯕ ꯊꯥꯡꯖꯤꯜꯂꯝꯗꯕ ꯃꯈꯩ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯌꯦꯡꯉꯣ ꯑꯗꯨꯅ ꯂꯩꯃ ꯋꯥꯈꯜ ꯆꯥꯎꯊꯣꯛꯎ ꯐꯅ ꯈꯜꯂꯕꯗꯤ ꯄꯨꯝꯅꯃꯛ ꯐꯕꯅꯤ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯕꯅꯤ ꯂꯥꯎ ꯑꯩꯕꯨꯅꯦ ꯏꯆꯥ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯣ ꯂꯥꯎ ꯅꯆꯥꯒꯤ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯑꯩꯁꯨ ꯃꯁꯛ ꯈꯪꯒꯦ ꯅꯪꯁꯨ ꯑꯅꯥꯕ ꯍꯪꯂꯨ ꯂꯥꯎ ꯂꯩꯃ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯕꯨꯡꯅ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯝ ꯌꯥꯔꯤ ꯆꯠꯅ ꯃꯕꯨꯡꯅ ꯊꯕꯥꯅ ꯉꯔꯥꯡ ꯀꯞꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ ꯂꯩꯃꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯤ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯡꯒꯣꯜꯗ ꯇꯣꯝꯕꯤ ꯊꯕꯥ ꯑꯃꯗꯤ ꯁꯈꯤ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤꯕꯨ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯤꯖꯔꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯈꯤꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯑꯣꯛꯏ ꯊꯕꯥꯗꯤ ꯏꯉꯛꯄꯨ ꯉꯛꯏ ꯃꯃꯥꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯩꯃ ꯁꯈꯤ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯕꯨꯡ ꯑꯗꯨ ꯃꯁꯛ ꯇꯥꯛꯏ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯏ ꯂꯩꯃꯅ ꯇꯣꯝꯕꯤꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯖꯅ ꯌꯦꯡꯊꯣꯛꯅꯕ ꯍꯥꯏꯔꯤ ꯊꯕꯥꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯊꯕꯥꯗꯤ ꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯂꯩꯍꯧꯔꯦ ꯂꯩꯃꯅ ꯑꯃꯥꯏꯕꯤ ꯑꯍꯩꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯇꯣꯝꯕꯤꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯂꯥꯏꯑꯣꯡ ꯈꯪꯂꯦ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯇꯣꯝꯕꯤꯁꯨ ꯅꯥꯕ ꯐꯔꯤ ꯂꯩꯃꯁꯨ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯦꯟꯅ ꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤ ꯂꯩꯃ ꯂꯩꯀꯥꯏ ꯈꯨꯟꯒꯁꯨ ꯄꯨꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ